अहानबदा मयामबु सेसमना वासना तरामना ओक्चरी अमदी इकाई खुमनबु उच्चरी ngasisu mayamgi damakta anobu wari ama puduna laksari wari asida nupi amana mahaki mapuroiba amati thobum tara naw puduna pokliba macha ahum loina na mahaki hek pokminaba machegi machabu matau karamna hatnaba plan tawkhiba haibagi matangdani wari asi taraga miyamgi thamoida kari faubi haibdu mayamna comment thambiramu mayamna agi channel asibu subscribe tawba amati hype option the number kaubiganu hojikti wari sigi akupa marol amuk khangminarasi sok lising anni tara taret ki october ki tang ahum numit sida rajasthan gi alwar city gi manung de leiba shibaji park colony sida machin manau ani sandhya sharma amadi kabita sharma numidang da yum gi sat mathak sida tumami atopa lemhoriba imung gi myoi singdi makhada yum manung da tumami adubu sat mathakta tumbagi numit ki mangal yamna thuna fangbana maram oiraga numit asi machin manau ani sandhya sharma amadi kabita sharma ayuk nganta mikap thorok lami maram asina machin manau ani makhada isingi motor on tawnaba kum tharak lami motor on tawramaga yum manung da changlak pada oiram liba imungi fibam do uraga machin dagi yamna kana lawrok lami makhoi ani na kappa tabadagi manak nakpada laiba miyoi singsu sangsin naraklami miyoi khara chenduna banwari lal sharma gi yumda check torami yumlo nabasingna mahaki room gi fibam se ubada mikup amagidi makhoi su yamna akiba fawrami kaigino hairagadi room manung asida asiba haksang kaya ama lairami yum asigi yumburen oiriba banwari lal amadi mahaki macha ahum aman happy aju loina na mayambagi machanupa ahal niki asiba hakchang I marakta taraga lairami banwari lal amadi magi machanupa ahal aman famungda taraga lairami aduga atopa asiba hakchang sing aduna floor mathakta taraga lairami yumno nabasing na phibam se uraga gyan tarami madudi yum masida chumnagi mi hatpagi thodok thokpa natte mi mayam ama hatpagi thodok ni thoklibasi thodok thokfam asida laiba yumlo nabagi miyoi singna thodok asigi matangda police ta pau pi khirami police su pau hek phangbaga yamna thuna thodok thofam da yoroklami yum amada asiba haksang manga phangbasida police su karino tawrisibo khalami mafam dugi local miyoi singna police ta hairami banwari lal amati mahaki machanupa aman kitang sor holi haidana masi tabada police na makhoi anibu ambulance ama tawraga manak nakpada laiba hospital amada purami adubu doctor na hospital yorakpada makhoi ani su sire haina hairami yum amagi miyoi manga hatlambagi pawsu yamna thuna achakpa maigi mawongda akoi bida laiba mafam singduda sandokhirami police ki makok thongba official single loinana dog squad forensic team su thodok thokfam da kaukhirami somda banwari lal gi imung manung singdi kapman badagi phibam ama taramde sandhya sharma di magi mapuroiba amadi machagi asiba hakchang sing urubadagi gyan mangduna lairami hanjan gyan manglakpadagi mamaida sandhya hospital da admit tawkhirami masigi matung police amati forensic team na yamna section na yum asigi investigation horami room asigi maikai khuding makta igi ngakta ngairami yum gi faklang famung amadi floor da loina tairami masigi su mathakta forensic team na yum gi faklang dagi fingerprint kharasu fanglami yumgi potchai kharasu ichai chaiga leirami potchai sing asidagi su fingerprint collect torami asiba hakchang ani amadi hanana hospital da laikhrabani lemhoriba angang ahumgi asiba hakchang su postmortem tawnaba hospital da thakhirami masigi matung doctor ge team amana asiba hakchang manga asigi postmortem tawba hawrami somdana police investigation amadi wahung pahung tawbagi thabak hawrami ihan hanbada police ta mihat panupa asi matau karamna yum manung asida changlibano haibasi khangdok naba hotnarami kaigeno hairagadi yum asida changlaknaba thong ani lerami main door oiriba thong sidi lambi changak famdagi changadabani aduga atopa thong asidi room amadagi changadabani kabitana police ta ayuk anganbada machin manau ani yum sigi satagi kum tharakpada yum gi main door hangaga lei hairami
ꯌꯨꯝꯒꯤ ꯃꯦꯟ ꯗꯣꯔ ꯑꯁꯤꯒꯤ ꯂꯣꯛ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯡ ꯑꯁꯤꯕꯨ ꯊꯤꯡꯖꯤꯜꯂꯒ ꯂꯣꯟꯁꯜꯂꯒ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯍꯥꯏꯔꯝꯃꯤ ꯀꯕꯤꯇꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯇꯧꯔꯝꯂꯤꯕ ꯑꯣꯛꯇꯕ ꯃꯤꯑꯣꯏꯁꯤꯡ ꯃꯦꯟ ꯗꯣꯔꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯔꯒ ꯆꯪꯉꯛꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯑꯦꯚꯤꯗꯦꯟꯁꯇꯤ ꯑꯃꯠꯇ ꯎꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯦꯟ ꯗꯣꯔ ꯑꯁꯤ ꯃꯅꯨꯡꯗꯒꯤ ꯍꯥꯡꯉꯒ ꯑꯗꯨꯝ ꯂꯩꯔꯝꯕ ꯖꯥꯠꯂ ꯈꯜꯂꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤꯗꯤ ꯃꯤ ꯑꯃꯈꯛꯅꯗꯤ ꯑꯣꯏꯔꯣꯏ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯤꯑꯣꯏ ꯈꯔꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯏꯟꯁꯤꯗꯦꯟꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯃꯨꯛꯅꯕꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯌꯨꯝꯒꯤ ꯁꯠ ꯃꯊꯛꯇ ꯇꯨꯝꯂꯤꯕꯤ ꯁꯟꯙ꯭ꯌꯥ ꯁꯔꯃ ꯑꯃꯗꯤ ꯀꯕꯤꯇꯥ ꯁꯔꯃꯅ ꯇꯥꯐꯝ ꯊꯣꯛꯏ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯌꯨꯝꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯅ ꯐꯥꯎꯕ ꯃꯤ ꯍꯥꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2 ꯑꯃꯗꯤ 3ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯃꯌꯥꯝꯕ ꯃꯨꯀꯦꯁ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯨꯀꯦꯁ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯗꯕ ꯅꯨꯃꯤꯠ 8ꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯊꯧ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯍꯔ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯃꯨꯀꯦꯁꯀ ꯄꯥꯎ ꯐꯥꯎꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯌꯨꯝꯁꯤꯗ ꯑꯆꯧꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯒ ꯂꯩ ꯍꯥꯏꯕꯁꯤ ꯃꯨꯀꯦꯁꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯀꯌꯥ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯃꯗꯤ ꯂꯝꯕꯤꯗ ꯂꯩꯕ CCTV ꯀꯦꯃꯦꯔꯥꯁꯤꯡꯁꯨ ꯆꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯂꯩꯔꯨꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯆꯧꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯗꯨꯀꯥꯟ ꯈꯔꯗ ꯂꯩꯕ ꯀꯦꯃꯦꯔꯥꯁꯤꯡ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯂꯨ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯍꯥꯏꯔꯤꯕ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯆꯦꯛ ꯇꯧꯕꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯠꯇ ꯎꯔꯝꯗꯦ ꯋꯥꯐꯝ ꯑꯃꯅ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯅꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯅ CCTV ꯀꯦꯃꯦꯔꯥꯗ ꯌꯥꯎꯍꯟꯗꯅ ꯌꯥꯝꯅ ꯂꯥꯏꯅ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯅꯕ ꯂꯝꯕꯤ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯌꯦꯛꯅꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯩꯒꯨꯝꯕ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯌꯦꯛꯅꯕ ꯂꯩꯔꯦ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯍꯥꯠꯀꯗꯕ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯑꯃꯁꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯑꯃꯨꯛ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯗꯤꯇꯦꯜꯁ ꯈꯪꯗꯣꯛꯅꯕ ꯇꯧꯔꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡꯁꯤꯗꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯨ ꯈꯤꯇ ꯑꯣꯏꯔꯁꯨ ꯐꯪꯒꯗꯤ ꯈꯜꯂꯝꯃꯤ ꯕꯟꯋꯥꯔꯤ ꯂꯥꯜ ꯁꯣꯛ 1999ꯗ ꯔꯥꯖꯒꯔꯗ ꯂꯩꯕꯤ ꯁꯟꯙ꯭ꯌꯥ ꯁꯔꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ 3 ꯂꯩꯔꯝꯃꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯃꯟ ꯁꯔꯃ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯕ ꯈꯛꯇ ꯉꯥꯏꯔꯝꯃꯤ ꯑꯅꯤꯁꯨꯕ ꯃꯆꯥ ꯍꯦꯄꯤ ꯆꯍꯤ 15 ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯝ ꯇꯣꯝꯕ ꯑꯖꯨꯒꯤ ꯆꯍꯤꯅ 14 ꯈꯛ ꯁꯨꯕꯇ ꯉꯥꯏꯔꯝꯃꯤ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯨꯀꯦꯁꯁꯨ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯅꯨꯄꯤ ꯁꯟꯙ꯭ꯌꯥ ꯁꯔꯃꯒꯤ ꯃꯆꯟꯅꯨꯄꯤ ꯀꯕꯤꯇꯥ ꯁꯔꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯊꯝꯖꯍꯧꯒꯦ ꯃꯗꯨꯗꯤ ꯃꯌꯥꯡꯗ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯂꯧꯕꯁꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯀꯥꯡꯕꯨꯗꯁꯨ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯀꯥꯡꯕꯨꯗꯁꯨ ꯊꯦꯡꯅꯖꯔꯦ ꯁꯤꯒꯨꯝꯕꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯕ ꯖꯥꯠꯂ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯇꯥꯖꯗ꯭ꯔꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯊꯦꯡꯅꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯏꯃꯨꯡ ꯑꯃꯗ ꯌꯨꯝ ꯄꯥꯟꯕꯁꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯨꯁꯨ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯝꯃꯨ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯃꯆꯥ 2 ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯅꯤꯀꯤ ꯁꯔꯃ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯕꯇ ꯉꯥꯏꯔꯤ ꯑꯅꯤꯁꯨꯕ ꯃꯆꯥ ꯚꯤꯅꯦꯗꯤ ꯃꯦꯟꯇꯦꯜꯂꯤ ꯗꯤꯁꯑꯣꯔꯗꯔꯒꯤ ꯂꯩꯅꯥ ꯅꯥꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯜꯋꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯥꯔꯨ ꯚꯤꯂꯦꯖꯇ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯗꯕ ꯆꯍꯤ 13ꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯏꯪꯈꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯟꯋꯥꯔꯤ ꯂꯥꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯁꯤꯕꯥꯖꯤ ꯄꯥर्क ꯀꯣꯂꯣꯅꯤꯁꯤꯗ ꯍꯣꯡꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯡꯒꯪꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯌꯨꯝ ꯏꯪꯈꯣꯜ ꯂꯝꯁꯨ ꯈꯔ ꯂꯩꯖꯩ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯥꯆꯥꯒꯤ ꯏꯃꯨꯡꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯕꯟꯋꯥꯔꯤ ꯂꯥꯜꯅ ꯂꯝ ꯑꯁꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯅꯔꯁꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯅꯔꯁꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯆꯥꯆꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯎꯠꯂꯩ ꯄꯥꯔꯩ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ
lamgi wahauda Banwari Lal amadi magi chacha anigi marakta khara unkhatnarami unkhatnaba asidagi hendoraktuna khut fawba thanarami adubu laikai mioi singna imung animak amuk yasin halami hairiba khatna tainabagi thodok asi hojik thokliba thodok asigi chahi mari mangagi mamangi warini ikhang khanghaudana Banwari Lalgi imungi mioi manga hatlambagi thodok sina miyangi mafamda mamangda thokiba thodok adu amuk ningsing halaklami maram asina hojikti amuk police ki investigation asi lam tugi khatna chainaba thokiba adomda oina mai onsin kirami maram asina police na tariba lamgi wafam asigi matangda makhataba information khangnaba hospital da admit tawraga leiribi Banwari Lalgi loinabi Sandhya Sharma da wahang pohong tawrami wahang pohong gi matam sida Sandhya Sharma na thokliba mihat asida magi nupagi mari mata sing suksoi soidana yauramgani hairami kayino hairagadi mamangda sumakoina lamgi wahauda khatna chainaba horakhiba lei hairami sumaina investigation makha chatharaga leirikan maraksida mioi amana Banwari Lalgi scooty da mityeng thamlami scooty asi machanupa ahal amanna class 10 pass tobada mapana lebibani adubu scooty asi hojik yum masida leiramde yumlon kayona bagi mioi singda hangbadasu makoina yum asida lakpada scooty leiramde ude hairami thirabasu phanglamde maram asina police na mihat pasing aduna scooty puraga chalamani khalame asomdana amuk doctor singna postmortem toba loiduna thodok thokpa numitsimaktada haibadi October 3 sida hakchang mangamak imung manungda sinnakhirami postmortem gi report ti laktri adubu doctor singna police ta siriba imung siga thodok asibu pangthoklamliba mioi sing asiga yamna chawna yeknaba leirambe yai maram asina mihat pasing aduna yamna minungsi leitana makoi mangabu hatpa oiramgani hairami mihat pasing asina maya ani panba thang mihat asida sinabana manungi saru fawba kai hairami mioi khudingmak ngakta dakpham leirami khong amadi hartasu asokpa fangi hairami makha thana doctor na police ta siriba mioi mangagi manungda mari amadi kaigumba drug khara pijaramgani hairami maramdi makoi mari thodok asi thokpada mihat pasing aduga mukna khotnabagi mami ama phawba fangde hairami aduga aman khakti mihat asi pangthokpa matamda muknabagi mami fangi hairami masina takpadi aman khaknatana lemhauriba makoi maridi gyan manglaga leirikanda hatpani haibasini investigation ni matamda imung manungi mina hairami madudi thodok thokliba numitsugi numidangsi mipum khudimak yamna nganna tumma changnarami aduga yamnasu tumninglami maram masina thodok asi thokpada langba khotpagi khonjel tadaba oiramgani police na khalami matau karamna imung amagi miyoi khudingmak amuktada loina yamna tumningba fawgadoribano moigi si imung si pulap tumnaba hidaka pijaraba jala thodok thokliba numidang sigi tan amadi yenjang khara lemaga leirami police na aremba injang amadi tan test tawnaba lab ta thakirami hojikti police na thokriba thodok asi imung sigi mina tawba oiramgadra haibagi yamna chawba chingnaba leirami maramdi yumgi main door su manungdagi hangduna leirami police ki team ama amangi scooty thiba hawrami thirikan chairak sida mioi amana police ta railway station manakta masak khangdaba scooty ama khamaga leire haina pau piraklami pau hek fangbaga police na yamna thuna scooty adu lawkhatlaga Banwari gi imung de yakhanlami ubaga makoina su scooty asi Banwari Lalgi scooty ni haiba masak khanglami scooty asida su igi drop khara fanglami handle da su da khara fanglami police na scooty asibu fangliba mafam dugi CCTV camera check tawrami aduga scooty asi mafam asida kanana puraklaga thamamano khangnabu hotlerami mamai thangda CCTV camera amada October 2 amadi ahumgi lonaba ahingi pung amaga minute ifuga nipanda mioi ani scooty amada lakpado urami mioi amadi mandigi corner da kumami aduga mafamda laiba ising tanki gi manakta changaga mamai mamit makut makhong samthoklami atopa nupa amasina faklang amagi marumda gari adu khamamlaga mahaksu ising tanki manakta laklaga makhong makut mamit mamai samthoaga chenkhirami nubidangi matam oibana makoi anigi picture mayek singna camera la taramde adubu gari dagi fangliba fingerprint ahum siga
थौदोक थोफमदगी फंगलिबा फिंगरप्रिंट सिगा मैच होइरमी अदुबु थौदोक थोफमदगी फंगबा फिंगरप्रिंट अमदी मियोय अमतगा मैच होइरमदे पुलिस न खलमी थोखरिबा थौदोक असि मियोय मरीना पांथोखिबनी अदुगा मरी सुब मियोय असि सुखसोय सोयदना इमुंग असिदगी ओइरमगनी हाइबसिनी पुलिस न हानदगी हौना इमुंग सिगी मियोयदा चिंगनदुना लाख्रबनी इमुंग सिगी मियोय अमसु ओइरिबा मुकेश शर्मासु कदाइदे लेरिनो हाइबा खंगबा ngamlamde मंगोंदसु पुलिस न चिंगनेरमी पुलिस हौजिक मथा सारगा लेरमी मखोइना खलमी थोखरिबा थौदोक असिगी मतंगदा मरिक चुम्बा इन्फॉर्मेशन पीबा ngamgada मियोयदी बनवारी लालगी लोइनबी संध्या शर्मा खक्तनी अदुबु मादी मसा ngamdabadagi hospital da admit toduna leire maram asidagi police na doctor da संध्या की फिबम कईदंगोई फाउददी फगलकनी हंगलमी मरमदी मंगोंद मरु ओइबा वफम खरगी मतांगदा वहंग पहंग तौदबनी हायरमी मतमसे डॉक्टर ना नुपी असि असेंबगिदी नाब नते मागिसी नासन्नबगी एक्टिंग तौरिबनी हायरमी मसगी इन्फॉर्मेशन से हैक फंगबगा पुलिस संध्या की मनाक्ता लाक्लगा हौदोक्लमी अदुगा डायरेक्ट हॉस्पिटल दगी पुलिस स्टेशन न पुरक्लमी पुलिस न महा की फोन लौसिलगा कॉल रिकॉर्ड चेक तौरमी मतमसिदा नंबर अमा फंगलमी नंबर असिदा थौदोक्सी थोकदबा नुमित खरनिगी ममांग फावबा यामना तोइना संध्यागा वरी साबगी डिटेल्स फंगलमी अदुबु थौदोक असि थोखरबा मतुंगदा नंबर असिदा वरी वताई तोबा लेखिरमी नंबर असि कनागिनो खंगनबा कॉल डिटेल्स रिकॉर्ड अमुक नंबर असिगी स्लो थोकलमी मसिगी मतुंग फोन नंबर असि हनुमान प्रसाद जाट एलाइस जे की ओइरमी अमदी महाकी लाइव लोकेशन चेक तोबदा अक्टोबर 2 2017 की नुमिदांगी पुंग तरगा मखाइदगी अहिंगी पुंग अनि तरमदाय फावबा महाकी लोकेशन बनवारी लालगी युंगी अकुइबदा लैबा थेंगनरमी हनुमान एलाइस जैक उदयपुरदगिनी मरमसिना अलवार पुलिस की टीम अमा यामना थुना उदयपुर यरोक्लमी अदुगा महाकु पुलिस न फारगा पुलिस स्टेशन न पुरक्लमी पुलिस न जैक पु संध्या की ममांगद लेफलमी मदु उबदा संध्या शर्मा मसादो इपा पाखलमी अमदी थोखरिबा थौदोक असिगी मतंगदा हाइदोकपा हौरक्लमी असेंबगिदी संध्याना मागी नुंसिबा नुपा अमदी अनेकपा नुपा अनिगा मागी मपुरोइबा अमदी थाबुम तरानाव पुदुना पोखिबा मचा अहुम अमदी मागी मनाव नुपीगी मचा अमा यावना मखोइ मंगा यामना मिनुंगसी लैतना हाटखिबनी संध्या हौजिकानगी जग लौबी मॉडर्न नुपी अमने महाक यामना लग्जरियस लाइफ अमदे हिंगबा पामलमी अतांगबा फीरोल अतांगबा गारीदा यामना ngaujरमी अदुबु महाकी इमुंग मनुंगना लोअर मिडल क्लास की नुपा अमदे लुहोंगबिरमी युम मसिगी फिबमदी यामना वाना युमगी एक्सपेंडिचर फावबा सिल्लांगमी मचा अहुम अमुक यौसिलक्लबा मतुंगददी संध्यागी रेस्पॉन्सिबिलिटी अमुक यामसिलक्लमी संध्या हानदगी हौना ताइकुंडो सानरमी ताइकुंडोगी नॉलेज अदुम लई मरम असिना अमुक हन्ना ताइकुंडोगी ट्रेनिंग लौरगा मसा ताइकुंडोगी ओजा ओइरमी मसिगी मतुंगदा लोकल की अंगांग कया अमदा ताइकुंडोगी कोचिंग पिरमी ताइकुंडो मसाना असिगी तोंगान तोंगानबा मफम कयादा टूर्नामेंट कया अमा सिलमी मरम असिना संध्या मागी छात्र सिंबु पुदुना मफम कयादा चटलमी महाकी छात्र नेशनल प्लेयर ओइबा फावबा यावरमी हौजिकटी इमुंगी एक्सपेंडिचर दा संध्यागी सु मतेंग यामना चावना यावरमी मागी मपुरोइबगी सेल थुंगी फिबमदा खरा तो ओइरबसु सपोर्ट तौरमी सुमाई तौदना इमुंग असि नुंगाइना पालमी अदुबु 2015 दा टूर्नामेंट अमदा संध्या उदयपुर लैबा हनुमान प्रसाद जाट एलाइस जेक थेंगनरमी मतमसिदा संध्या लुहोंगलदुना मचा अहुमगी ममा ओइरबनी हनुमान प्रसाद संध्यादगी सही 10 अंगांग ओइरमी अमदी लुहोंगलमद्री महाक उदयपुर दा कोर्स अमा तमलगा लैरमी हारिबा कोर्स असिना मरम ओइरगा हनुमान प्रसाद सु टूर्नामेंट कया अमदा चटलमी सुमाइना उदयपुर दा सिनमा टूर्नामेंट अमदा संध्या अमदी हनुमान प्रसाद थेंगनबनी संध्या मसक मतौ फजबी येंगबु याबी नुपी अमनी महाकी फिबमसी अंगांग अहुमगी ममा मालमदे मखोय अनि थेंगनरबा मतुंग मरुप ओइबा हौरक्लमी मसिगी मतुंग तपना तपना नुंसिनरक्लमी नुंसिनबदगी हेंदोरक्तुना मखोय अनि अरोनबा युम्बान मरीसु थमनरमी हनुमान प्रसाद की मरुप अमा लैरमी महाकी ममिंग मत्तु सरकार कौवे नुपा असि अलवार डिस्ट्रिक्ट की लक्ष्मण नगर की खुंगंग अमदगिनी हनुमान प्रसाद मागी मरुप मत्तु सरकार उनगनी हाइजिलगा अलवारदा यामना तोयना तोयना लाई असोमदा संध्यासु अंगांगी ताइकुंडो ताकपगी नमादा
mayumdagi tholai aduga makoi ani matu sarkar gi mayumda unarami adubu hural lona da lainaba maribu kayam kuina lotuna thamangam gani nongmadi Sandhya gi machanupa amanna mamaga Hanuman Prasad ka chatminabadu urami aduga mapa Banwari Lal da paw loinamak tamlami Banwari Lal Sandhya bu yamna thina chairami aduga hauzik sigumba thabaksi nangna tawbagi matam natte nahak angang ahumgi mama oirabani ikaiba khangu hairami adubu Sandhya Hanuman Prasad ki nungsibada pungaw ngawrami maramasina mahakna tawriba thabak asi kaino haiba masana khanthaja ngamlamde haujikti mahak yumgi mapanda chatpa thokpa loinamak thinglami adubu Sandhya gi nungsibadi atia pakna wangkiduna leirami maramasina mahakna firep ama lauduna leirami madudi Jack Elias Hanuman Prasad ka lohongduna lemhauriba punsi maga punna hingminaba pamlami Sandhya Jack kadi unaba thengnaba fanglamde adubu phone da tuminna wari watai di saraga leirami adubu thodok asi thokadaba tha ahumgi mamangda Sandhya na Jack ta magi nupa Banwari Lal amadi machanupa ahal amanbu hatpa dakar oire hairami ahan bada Jack na yaramde adubu mahaksu Sandhya bu nuksijari maga lohongba pamlibani maram asina Sandhya Sharma na sum hanjan hajalak pasida mamaida Jack su thabak asi pangthokpada mahaksu yarami asigi matung makhoi ani planning toba hawrami mi hatpagi thodok thokadaba tha ani gi mamangda Jack na sim ani leirami sim amana mana pai hore aduga sim amana Sandhya da pirami number sida makhoi ani wari watai torami makhoi ani na khanglami madudi mi hatpasi makhoi na kaisu pangthokpa ngamoi maram asina mi hatpagi plan sigi matangda Deepak Kobanupa amada Jack na wari haudoklami paisagi khallaga amadusu thodok asi pangthoknaba ready oirami Deepak na magi cousin brother Kapil busu thodok asi pangthokpada saruk yahlami Deepak amadi Kapil supnatagi lupa lising ahumgi miwai ani hatnaba ready oirami masigi matung thabak asi pangthoknaba 2017 gi October gi tang ani gi numit si choose tawrami thabak asi pangthokadaba numit humni gi mamang haibadi 30 September da Jack na thang ama online dagi leirami aduga thang amana market dagi leirami mahak na surgical gloves leirami maramdi thabak asi pangthokka matamda thodok thokfamda fingerprint ama fawba thamamdanaba masigi matung tumnaba hidak leiraga Sandhya da pirami October ani gi dinner Sandhya na semami dinner da raita su semi yamna laina raita da tumnaba hidak mix tawkhirami mioi khudima dinner tawkhirami adubu numit asida amangi hakchang nuwaitabana maram oiraga mahak dinner charamde maram asinani incident asi thokpa matamda mahak makeup thoraklami mioi khudima dinner charaba matung tumningbadagi magi roomda changnakhirami machanupa ahal amandi tumba yadrabasu masu hippadi changkhirami raita se Sandhya na su chadabanina numidangi pung 8:24 da magi nungsinaba nupa Jack ka wari toroga leirami Jack mangjawnana Udaipur dagi laktuna magi marup matu sarkar gi yumda leirabani numidangi pung 10:30 taba swaida Jack amadi magi marup sing Sandhya gi yum manakta yoroklami Sandhya makhoibu ngaiduna satta leiribani Sandhya na Jack ta yum gi mioi khudingmak tumkhre haina ingit tawrami masigi matung Jack na magi marup matu sarkar railway station da thakhirami aduga mayumda halhankirami somda Deepak Kapil amadi Jack koichat chatlaga matam lelaga leirami aduga ahingi pung amataba swaida Banwari Lal gi yumda laklami Sandhya moibu ngaiduna leiribani moi lakpaga yumgi thong hangdoklami aduga aidi sigi thong sida lege noigi tawdaba thabak to yanna thuna tawro hairami masigi matung makhoi ahum room manungda changlami Banwari Lal amadi aman famungda tumami aduga angang ahum Happy Aju amadi Nikki floor mathakta tumami matam sida Sandhya su manungda changlami ahan bada Deepak amadi Kapil na Banwari Lal gi makhut farami Sandhya na mapuroi bagi makhong farami aduga Jack na Banwari Lal gi mangakta thangna lelami Banwari Lal hatlikan tanja sida aman makeup thoraklami mahakna ka manung aduda tawribado urami lawnaba tawge tawrami adubu lawba nangdrikanda amandasu attack tawroklami adubu aman taekwondo player ni maram asina makhoiga muknaba tawrami Jack amadi atopa ani Deepak amadi Kapil dasu thangna soklami adubu aman busu hatlami masigi matung Jack na angang ahum Happy
Aju abadi Nikibusu hatlami hatlaba matung Sandhyana scooty gi so jack te pirami aduga mi hatna bagi neklak panupa ani dudasu paisa lising ahum pi khirami aduga makoi ahum gari adu thoduna afam sidagi chen khirami Sandhya ma fimarol hongdo aga yumgi satta kakalaktuna Kabita Sharma gi manakta hipami asomdana Jack Deepak amadi Kapil ahanbada railway station da laklami mafam sida Jack kumhore aduga Deepak amadi Kapil scooty puduna mandi gi corner da laklami mafam sidani makoi ani camera da capture tobasi mafam sida makhung makut chamaga auto da magi laifam da chatkirami Jack su train tongduna Udaipur da hankhirami nongalakpaga Sandhya kap laubagi drama horami mi hatpada si nakhiba thang Jack na railway station gi manakta chenba nala amada langthoklami matungda police na fagatlami thodok asida saruk yakhiba Deepak amadi Kapil sahi 19 gi makhani makoi ani farba matungda juvenile justice board ki mamangda puthokla matung juvenile home da thakirami Sandhya amadi Hanuman Prasad Elias J ki case additional session court amada trial tawrami sahi taruk changna trial tawrikanda 77 witness court puthokami mamai thangda 2023 gi 21 March ta IPC section 302 201 amadi atopa section kaya amada maral laibagi lupa lising yankai fine oina thihalami aduga mapunsi chupa jail da laibagi dandi su pirami masini mayam aigi ngasigi wari asi tabiraga mayam gi thamoida kari fawi haibiramu aduga makhoina fangliba chairak asi matik chai chadi haibadu madumasu thambiramu aduga mayam da aina wari asi liraga tahanjaribasi sigumba crime si aikoi tawsi haibanattiko kanagumba amagi wakalda sigumba mi ama hatnabagi or macha hatnabagi wakal se hek poklakpaga aikoina second thought ama sinaraga aina sigumba thodu ama aina sigumba crime ama tawragadi suksoi soidana police na aibu faraga jail da thamgani habasi aikoi khanthaba mathau tai or sigumba thodok ama mung manungda nupina mabuksal sengaktaba nupana mabuksal sengaktaba taragadi fazana mung manungi miga wari watai tawraga divorce tawba masina khwaidagi best oi mi hat pasina last option nate mi hat paibasi afaba thabak nate masi suktau tawroidabani aikhogi wakalda mi hatpagi wakal polakpa taragadi mi amada wari watai saraga agi wakaldu sengdoknaba hotnagadabani masi hairaga ai ngasigi wari si matang sidalo shinjage mayamgi oibo mochu phongdok piramu thank you everyone